Kura! Kura! Sangom lai! Kura lai tro! Damani nine. Sangom lai kura! Ngasi di sangom bibisi khara thengdokre. Nung je mukta chalakdana. Kura lai tro! Babung the pot am laini na aswai bak thoki. Nung maraksida. Ngasi di bema nabung je pungsai chai rena. Angang me amna kokthakta makhong amjalaktana kumai da rena. Adai mit thuptana kok mai khangna mi kangau na leiring ai du da noi da thani na ising ne na dana thitpado mai dai jalle dana adai phajari kaino tu chungra kanai phonu ne koi da duini noi na namani wang kano he hello thadwai nang college ta class taira practical kan tauri aseng bai practical taira ne aseng mane practical kan tauri nangin na chinam pali do oi de bakha ngang bra nangin na chin du de chung bong phau ngang ri se kai no nang mi na ti sa gi chat pa sa de gi se na sa thi ba sa ni ado yare ai so si di khar ngang ge Nangi khadang kan bada ai ngonda di yaroi mayam na nang mo Mr. Khadang hai do nangi naram chatunani Shunit nangum bam na so lari ai baga sarga ai bu khong bai naradana nangi seng masak lon do ai ngonda hana khangalam bada ai yaroi da banati ai arang arang ura chong thage khat manu pi du su ai di nati Hujikti ay nang mo ako natasa basong ngamara. Ayusin mo! Tujumra. Mana om kan hai ngun da pau phor per की मरकता थमलिबा खेनबसे अतोप थवाई पानबसिंगी मरकता लेरमगद्रा माना ngasi minam jaba mi ama oiribase khunai asigi chatnabina ohen kibali chali ai khunai asigi chatnabibu tasenagi tukuche
ꯗꯥꯃꯅꯤꯗꯣ ꯌꯥꯝ ꯏꯀꯥꯏꯔꯝꯃꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯤꯅꯝꯕꯗꯨꯗꯤ ꯑꯩ ꯋꯥꯔꯧꯏ ꯗꯥ ꯊꯥꯅꯤꯜꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯣ ꯃꯥꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯑꯅꯣꯅ ꯑꯗꯨꯒ ꯍꯥꯏꯔꯛꯑꯁꯨꯅꯦ ꯅꯪꯅ ꯇꯥꯕ ꯌꯥꯔꯣꯏ ꯗꯥ ꯊꯥꯅꯤꯜꯕꯨꯁꯨ ꯑꯩꯅ ꯋꯥꯔꯧꯏ ꯌꯥꯔꯦ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯃꯅꯤ ꯅꯪꯕꯣ ꯅꯇꯩꯃꯅ ꯅꯪꯅ ꯄꯥꯝꯖꯕ ꯀꯥꯡꯁꯣꯏ ꯑꯁꯨꯛ ꯍꯥꯎꯅ ꯊꯣꯡꯉꯤꯁꯤꯕꯨ ꯅꯪꯅ ꯆꯥꯗ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯄꯥꯏꯔꯣ ꯊꯥꯅꯤꯜꯅꯤꯅꯦ ꯍꯜꯂꯣ ꯊꯥꯅꯤꯜ ꯇꯩꯃ ꯃꯅꯤꯗꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯅꯣꯏ ꯃꯔꯨꯞꯇꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯆꯥꯛꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯩ ꯂꯥꯛꯀꯦ ꯇꯩꯃ ꯍꯣꯏ ꯍꯣꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯇꯨꯡꯒꯤ ꯑꯝꯇ ꯈꯟꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯄꯨꯡ ꯐꯥꯔꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯏꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯅꯤ ꯑꯩꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯝꯇ ꯄꯤꯕꯤꯌꯨ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯐ ꯂꯥꯏꯐꯅꯤ ꯁꯟꯊꯤ ꯁꯦꯡꯕ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯇꯝꯅꯤꯡꯉꯤ ꯇꯥꯎ ꯃꯔꯨꯞ ꯂꯥꯏꯔꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯑꯇꯥꯕ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯥꯏꯔꯕ ꯃꯥꯛꯇꯤ ꯑꯋꯥꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯀꯥꯕꯅꯤꯅ ꯑꯣꯖꯥꯅ ꯄꯤꯕ ꯅꯣꯠꯁꯤꯡꯗꯣ ꯅꯉꯣꯟꯗ ꯂꯣꯏ ꯂꯩꯔꯝꯒꯅꯤꯅꯦ ꯂꯩꯌꯦ ꯋꯥꯌꯣ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗꯩ ꯅꯣꯡꯃ ꯂꯣꯏ ꯋꯥꯏꯔ ꯁꯤꯟ ꯌꯥꯔꯦꯅ ꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯊꯣꯏꯕ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯝꯃꯤꯅ ꯑꯩꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤꯗ ꯑꯗꯣ ꯊꯣꯏꯕ ꯅꯪꯅ ꯉꯁꯤꯗꯤ ꯑꯆꯥꯄꯣꯠ ꯂꯩꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯉꯁꯤꯗꯤ ꯂꯩꯗ ꯌꯥꯔꯔꯣꯏ ꯑꯁ ꯅꯪꯁꯤꯃ ꯑꯩꯅ ꯉꯔꯥꯡ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯥꯅꯕꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯂꯥꯛꯎꯗ꯭ꯔꯦ ꯍꯣꯔꯦꯟꯗꯤ ꯃꯌꯥꯝꯒꯤ ꯑꯆꯥꯄꯣꯠꯇ ꯑꯩ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯁ ꯌꯥꯔꯅꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯦ
hai charudu nangna loin ka abro ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯅꯤꯗꯣ ꯀꯣꯂꯦꯖ ꯍꯜꯂꯛꯑ ꯋꯥꯔꯅꯦꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯀꯛꯑꯕꯅꯦ phare phare ꯇꯩꯃ ꯆꯔꯨꯁꯦ ꯅꯪ ꯍꯜꯂꯛꯑ ꯋꯥꯔꯅꯦꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯀꯛꯊꯣꯛꯑꯕꯅꯦ ꯇꯩꯃ ꯗꯤꯕꯤꯖꯟ ꯑꯣꯐ ꯂꯦꯕꯔ ꯈꯪꯅ ꯆꯠꯅꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯄꯨꯛ ꯊꯜꯍꯟꯕꯅ ꯏꯇꯩꯃꯒꯤ ꯃꯊꯧ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛ ꯊꯜꯍꯟꯕꯅ ꯑꯩꯒꯤ ꯏꯊꯧ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯁꯟꯅꯒꯨꯝꯁꯤꯀꯣ ꯏꯇꯩꯃ ꯅꯪꯕꯨ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯁꯤꯈꯛ ꯇꯧꯕꯁꯤꯕꯨ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯊꯝꯃꯝꯀꯣ ꯏꯇꯩꯃ Noi basic nursing student ngatra. Mane sir. Ai doctor loya. Surgeon ne. Hoi sir. Nakoi ni kan hono ko. Hoi sir. Phare adu ai am chalo ki ko. Hoi sir. ꯑꯩ ꯅꯉꯣꯟꯗꯩ ꯃꯇꯦꯡ ꯑꯃ ꯂꯧ ꯂꯥꯛꯄꯅꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯉꯝꯕ ꯑꯣꯏꯗꯤ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯐꯣꯡꯒꯦ ꯅꯪ ꯈꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯤꯌꯨ ꯃꯅꯦ ꯑꯣꯏꯒꯗꯕ ꯑꯃ ꯈꯟꯅꯁꯤꯗ ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯑꯣꯏꯒꯗꯕ ꯁꯪꯒꯣꯝꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒꯦꯔꯥ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯀꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯑꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯄꯥꯡꯒꯜ ꯂꯩꯔꯤ ꯑꯁ ꯁꯨꯝ ꯈꯟꯅꯁꯦꯅ ꯍꯥꯏꯕꯅꯦꯕ ꯁꯦ ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ ꯋꯥꯔꯤ ꯉꯥꯛ ꯁꯥꯖꯦꯕ ꯑꯗꯣ ꯑꯏꯕꯗꯤ ꯂꯩꯔꯕꯣ ꯀꯩꯗꯧꯔꯦ ꯃꯅꯦ ꯑꯩ ꯆꯠꯂꯒꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯂꯩꯍꯧꯗꯦ ꯉꯥꯏꯈꯣ ꯆꯥ ꯊꯛꯈꯤꯁꯤ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯅꯤ ꯃꯅꯤ ꯃꯅꯤ ꯏꯁꯤꯡ ꯊꯛꯀꯦ ꯏꯁꯤꯡ ꯁꯦ ꯑꯩ ꯆꯠꯂꯒꯦ ꯃꯅꯤ ꯑꯗꯣ ꯃꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯋꯥꯁꯨ ꯄꯥꯛꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯅꯪꯁꯨ ꯃꯃꯤꯗ ꯉꯥꯎ ꯂꯩꯔꯅꯨ ꯏꯕꯦꯝꯃ ꯌꯥꯔꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯃꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯃꯒ ꯂꯩꯖꯔꯒꯦ
ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯡꯒ ꯆꯪꯉꯛꯏꯗꯨꯅ? ꯗꯥ ꯊꯥꯅꯤꯜꯒ ꯁꯥꯎꯅꯩꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯗ. ꯂꯩ. ꯑꯗꯨꯁꯨ ꯅꯪꯒꯤ. ꯍꯥ? ꯑꯩꯒꯤ? ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯧꯅꯦ. ꯗꯥꯛꯇꯔ ꯂꯣꯌꯥꯗꯣ ꯑꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯑꯦ. ꯃꯥꯗꯤ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯔꯛꯏꯕ? ꯅꯪꯁꯦ ꯃꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯌꯥꯝ ꯇꯥꯏꯅꯤꯡꯗꯦꯀꯣ, ꯅꯨꯄꯥꯅ ꯍꯥꯏ ꯋꯥꯔꯤꯒ ꯇꯧꯔꯛꯀꯅꯨ. ꯃꯤꯅ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯛꯄꯅꯤ ꯏꯕꯦꯝꯃ. ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤꯅꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯦ. ꯅꯪꯁꯨꯅꯦ. ꯃꯇꯨꯡꯗ ꯑꯃꯨꯛꯅꯦ, ꯑꯩꯒꯤ ꯃꯥꯡꯗꯅꯦ ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯧꯒ ꯑꯃꯨꯛ ꯁꯛꯂꯛꯀꯦꯗꯤ ꯈꯜꯂꯅꯨ. ꯊꯥꯗꯣꯏꯗꯤ ꯀꯝꯗꯧꯔꯤ? ꯅꯪꯂꯦꯟ, ꯑꯩꯁꯨ ꯃꯤꯅꯝꯒ ꯌꯧꯅ ꯃꯤꯅꯝꯈꯤꯕꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯃꯇꯨꯡ ꯏꯟꯅ ꯇꯥꯆꯧ ꯅꯥꯏꯃꯟꯕꯗꯒꯤ ꯁꯦꯝꯈꯤꯕꯅꯤ. ꯁꯟ ꯂꯣꯏꯕ, ꯂꯥꯏꯔꯕ, ꯐꯤꯕꯝ ꯆꯥꯗꯕ ꯑꯩ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯊꯤꯔꯛꯄꯗ ꯑꯩ ꯈꯟꯊꯕ ꯇꯧꯗꯅ ꯃꯤꯅꯝꯂꯨꯔꯦ. ꯊꯥꯗꯣꯏꯅ ꯌꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯤꯅꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤ, ꯍꯔꯥꯎꯖꯈꯤ. ꯃꯥ ꯂꯥꯏꯔꯕꯅꯤꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯗꯤ ꯉꯝꯗꯦ. ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯑꯩꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯀꯜꯂꯛꯆꯩ. ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯑꯆꯝꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅꯁꯨ ꯈꯪꯂꯝꯂꯣꯏ, ꯊꯥꯗꯣꯏꯅꯁꯨ ꯈꯪꯗꯦ. ꯊꯥꯗꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯊꯥꯅꯤꯜ ꯅꯪꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ. ꯑꯗꯣ ꯊꯥꯗꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯊꯥꯅꯤꯜ, ꯗꯥ ꯃꯅꯤꯒꯤ ꯋꯥꯁꯤ ꯊꯥꯗꯣꯏꯒꯤ ꯀꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯁꯟ ꯂꯣꯏꯕ, ꯑꯃꯣꯠꯄ, ꯁꯟꯊꯤ ꯁꯦꯡꯕ ꯃꯅꯤꯒꯤꯗꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯗꯥ ꯊꯥꯅꯤꯜ? ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. Good morning, Thadoy. Good morning, sir. Kaidoramino? Surgical ward ta chat ki tawbane. Langlen ngairamba. Oh. Langlena wa ama. Haire sir. Sir, adum icham chamna sir gi makhada leiba dutiful nurse ama oina adum leizaki. Masigi fazaraba mari se sir na thadat pibudusu pamde. Nangna pirakliba pakhumsida ai pendaba kaisu leite. Nangna lauriba ferepse aina nangbu ikai khumna bole. Nangi punsida mai papa oyo ko. 타자, ꯅꯪ ꯃꯊꯪ ꯀ꯭ꯂꯥꯁ ꯌꯥꯎꯈꯤꯗꯣꯏꯔꯣ? ꯌꯥꯎꯗꯣꯏꯅꯦ. ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕ. ꯀꯩ ꯋꯥꯔꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ. ꯃꯔꯨꯞ ꯑꯃ ꯑꯣꯏꯅ. ꯑꯩꯁꯨ ꯊꯣꯏꯕꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯌꯥꯗꯕ ꯉꯝꯗꯦ, ꯇꯧꯗꯕꯁꯨ ꯉꯝꯗꯦ. ꯊꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇ ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯁꯨ ꯍꯥꯏꯔꯦ. ꯉꯝꯃꯣꯏ. ꯑꯗꯨꯅꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯁꯦ. ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯦ. ꯊꯣꯏꯕꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ. ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯧꯗ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛꯅꯤ ꯑꯩꯗꯤ. ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯃꯩꯆꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯗꯗꯤ ꯐꯪꯍꯟꯅꯤꯡꯗꯦ. ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯦꯀꯣ? ꯑꯩ ꯍꯧꯖꯤꯛ ꯊꯣꯏꯕ ꯀꯧꯒꯦ. ꯍꯜꯂꯣ, ꯊꯣꯏꯕ.
ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯀꯣꯛ ꯊꯥꯗ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯍꯣꯏ ꯑꯩ ꯌꯥꯝ ꯊꯨ ꯆꯪꯉꯒꯦ ꯆꯪꯉꯣ ꯐꯝꯃꯣ ꯊꯣꯏꯕ ꯅꯪ ꯊꯥꯖꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯀꯣ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯀꯥꯟꯗꯕꯅꯤ ꯅꯨꯡꯁꯤꯌꯦ ꯈꯔ ꯍꯧꯅ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯁꯤꯕꯐꯥꯎ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯑꯗꯨꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯐꯪꯒꯣ ꯍꯣꯏ ꯅꯨꯄꯥ ꯊꯣꯛ ꯊꯥꯖ ꯑꯩ ꯆꯠꯂꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯝꯗꯦ ꯀꯩꯝ ꯇꯧꯗꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯑꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯄꯥꯡꯒꯜ ꯂꯩ ꯑꯩ ꯅꯍꯥꯟ ꯁ꯭ꯋꯥꯏ ꯊꯝꯕꯅꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯗꯥꯏꯗ ꯈꯥꯏꯗꯨꯅ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯆꯦ ꯃꯄꯨꯟ ꯑꯃ ꯊꯝꯕꯅꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯃꯈꯥ ꯇꯥ ꯂꯩꯕꯗꯣ ꯃꯊꯛ ꯊꯥꯡꯒꯠꯄꯤꯔꯝꯕꯅꯤ ꯁ꯭ꯋꯥꯏꯗꯔꯣ ꯑꯗꯥꯏꯗ ꯑꯗꯨꯝ ꯌꯦꯡꯉꯣ Animals are human. ꯀꯩ ꯌꯦꯡꯖꯅꯣ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯦꯔꯠ ꯆꯦꯔꯥꯡ ꯑꯣꯏꯅ ꯄꯥ ꯂꯩꯔꯕꯣ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯁꯨ ꯅꯪꯕꯨ ꯁꯪꯒꯣꯝ ꯁꯦꯝꯕꯗꯣ ꯊꯦꯡꯗ꯭ꯔꯤꯕꯣ ꯆꯠꯂꯗꯝꯅꯤ ꯁꯥꯅꯦ ꯅꯪ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯇꯥꯆꯧ ꯃꯅꯤꯒ ꯋꯥꯝꯇ ꯈꯟꯅꯒꯦ ꯂꯥꯛꯏꯅꯦ ꯑꯩ ꯐꯤꯗꯥ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯌꯥꯅꯤ ꯏꯇꯩꯃ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯃꯒꯦ Simple living, high thinking. Think global, act local. Ngasidi madugi wanthokto mayek sengna khangle. Nangni pure money oirami taw. Lao, press chase. Nangi novel do aina publish tawdoini. 시디 온통 몽 따기드래다. खरा फजना इथोकपिरप याद्रो सिबो नम्बदा मथों मरामत खंगरोइने तौरसिदे तमो वारी इरिबसी सिदि मोंखा ताखिद्रे अदुबु वारी की कंटेंट से पारुरगदि सिगी फजदबगा सलोइ काउखिदो जानि तमो अदो यारेने कॉफी क्या नमजेबा क्या नमसिगे तमो कॉफी चंगा नमसे तमो
ꯑꯏꯕ ꯃꯥꯏꯕꯝ ꯃꯅꯤ ꯃꯩꯇꯩ ꯁꯤꯕꯨ ꯀꯔꯝꯕ ꯑꯏꯕꯅꯣꯅꯦ ꯃꯃꯤꯡꯕꯨ ꯚꯣꯛꯇꯥꯗ꯭ꯔꯤꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯅꯦ ꯇꯥꯃꯣ ꯑꯩꯗꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤषꯠꯀꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯊꯝꯃꯤꯁꯦ ꯃꯁꯤ ꯀꯕꯤꯁꯤ ꯃꯃꯤꯡꯁꯨ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯆꯠꯄ꯭ꯔꯥ ꯌꯦꯡꯁꯤ ꯑꯃꯈꯛ ꯍꯦꯛ ꯊꯝꯃꯝꯃꯣ ꯃꯐꯝꯅꯒ ꯆꯤꯟꯕꯅꯤꯅꯀꯣ ꯇꯥꯃꯣ ꯌꯥꯔꯒꯗꯤ ꯀꯣꯄꯤ 3-4ꯗꯪ ꯊꯝꯖꯔꯝꯒꯦꯕ ꯊꯝꯃꯣ ꯊꯝꯃꯣ ꯍꯣꯏ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯅꯤꯜ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯝꯇ ꯊꯝꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯇꯣꯛꯑꯁꯤ ꯍꯌꯦꯡꯗꯒꯤ ꯆꯠꯂꯒꯨꯝꯁꯤꯗ ꯄꯨꯛꯅꯤꯡ ꯉꯥꯛꯇꯒꯤꯅꯣ ꯃꯅꯤ ꯍꯧꯔꯛꯄꯗꯁꯨ ꯉꯥꯏꯔꯤ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯀꯩꯗꯧꯔꯒꯦ 이마 많이 레이트로 ꯂꯩꯇꯦꯅꯦꯍꯦ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯈꯤꯅꯦ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯀꯩꯅꯣ 이핑 ꯐꯤꯡꯉꯗꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ 마마 많이 누구 솜자키 우브로 솜도 톡 웬디. 솜다 오 많이 엄청 가모 많이야 엄청 고미 엄청 고봐 그래 이놈이 핑핑했다 너 이들아 나 사이드 낭 TV에 살람님니 성공이 인거도 그거 원리 좀 낼래 뭐 낭 상공도 라이트 심티 용을 나와봐 그래 이놈이 너를 살아. 그거 도이실라 미지다 그래 이놈아 영어도 시오르봐 그래 이놈아 시영어 세탄 바가나 피르바 가면 시영어네 Elements are human, a masterpiece from Mr. Money. I should say, traveling deep into it, the book implicates the constraining behavior of human being an imbalanced character which seems very intellectual, egocentric towards wisdom, courage and superior, rather deep into stupid, coward and wicked. You live here a dilemma of life's guess here. This book is one among the best, lots of appreciation. 시체 던버가 아생므로 아생머니 되게 강노형 뭐님이 나띠 바이 퍼스널 와리 사나래봐 난 가만히 강기노봐 마이 문도 멜 타래봐 또 시체 생모 시체 던버가로 생머니 ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯌꯥꯏ ꯑꯩ ꯉꯁꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ 마니야 낭 마이 빨라보니
시대기디 아이 노이 떠라니 메디아 개 가우두네 난기 레시 미법 땐나 강은 되네 예스 Chendava yaroi, silam jen lepad yaroi, pukningi are palai kravasu. Sudava yaroi, si sing thapang of yaroi, pukningi are palai kravasu. Fajulan kongta, soi kiba fama gita glori waka, how kiba si kongchaki, tango kong tango leta. Well, sir, now that you have got the jackpot success in your hand, how do you embrace it? Accepting and eliciting the simplest of words and understanding those the humblest expression of a least acknowledged low-class simple living person like me into this virtually dominated world could make none happier than I am right now. Sir, did you have the confidence of the books fed while writing it, or did the outcomes just overcome your expectations? About my expectation, I'm just left muted like an speechless calf. But yes, if I ever had one, it would be that the book, at least, is not a garbage. Hello? Good afternoon. I am calling from Ocean Image. Is this the publisher of the book Animals Are Human? Yes, speaking. We have gone through the contents of the novel and I have observed that it is doing exceptionally well in India. The impact of the book on general public is simply amazing. Almost every person I have met is talking about it. Oh, thank you so much. That's very thankful hearing from a reputed company like Ocean Image. It's simply beyond all my expectations. Pleasure is all mine, sir. Frankly, I have a business proposal for you. In fact, rather I would say, it's a request from our side. Considering the success of the book and general acceptance by the public. Oh, please go ahead. Our company Ocean Image is a very well-known publishing house having worldwide presence. I would like to propose that the exclusive rights for the publishing and marketing of this book may be given to my company. Oh, that's great. I don't know how to express my feelings. God has been kind to me today. Thank you. Thank you so much. So I take it as a yes from you. And I thank you too for giving us the opportunity to partner with you. It would be a pleasure doing business with you, sir. We will email the details of the proceedings shortly. Okay, goodbye and have a nice day. Thank you. And looking forward to your mail. Bye. Yes, yes, yes! Anauba punsi yening hundifa Anauba punsi yening Safu kalla ijen ting bangam bagi akan berkenana nunggai thaki sapu kalla ijen ting bangam bagi akan berkenana bate yong di phao than kiri kong phom lep na Yengo. Kaino sibo? Yengo.
ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯗꯥꯃꯅꯤꯒꯤ ꯋꯥꯕꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯅꯪꯅ ꯇꯥꯕꯤꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯅꯪ ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯡꯗꯣꯛꯆꯒꯦꯅ ꯀꯌꯥꯔꯛ ꯈꯟꯖꯈꯤ ꯑꯩꯅ ꯗꯥꯃꯅꯤꯕꯨ ꯄꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯥꯎꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯨꯡꯒꯥꯏꯇꯒꯤ ꯁꯥꯐꯣ